ngasi video asi mayamna interesting laini haibasi aigi achetpa thajabani aduna mayamna video asi loiba pau yengbiyo amadi channel asibu hauji phawa subscribe tawjiba oyagadi subscribe tawsinbiramo mayamna support tawbiyo support mayamgi support na video se bangam jagadoribani video da mai onsin minarasi video asi research kaya tawraba matungda semjarapani mayamgi damakta knowledge oinaba India hanagi India oirodori India migi makhada leiba pamdaba leiba mayamnasu hena khangaraba USA gumna India su kana amata mawa LOUDE haiba ambi asida nongmagi sangsilakli bu India betting amadi leiri haibadi India phattaba amadi leiri masidani India gi praja mayamna India bu yaningdribasi maru oina iramdam Manipur da tholiba crisis asibu usinnaduna leiri Masisu Manipur Prajagi yamna pendaba khalau nani India adubu mina insillaga chatkadaba India oiraktre modern India yamna GDP the fast growing in global oina makok thongna lepa leitana sangsilagli sidani Europe country USA na India China gumna oirakadra haiduna kidibasi masina maram oiraga India na USA dagi crude oil amadi military kutsu kutlai kaya ama lairamba asi lairaroi haibadigi amadi India Russia gi mari asi uraga USA na amadi Europe country kaya na India da miyeng changba asi hauretlibasi India amadi USA asumna oirakani haibasi asumna prithibigi praja kaya ama ngangnariba asi India technology gi maramdasu yamna saukalapliba country amani India da USA na 50% tariff pirabasu USA na USA bu India na kiba lairo haiba asidani India gi layolgi mananupan taiga oirakadra haibasi USA amadi Europe country na mipairibasi hauzik world gi geopolitics asi change oirekliba asida thal war tholapagi oithokpa lai haina world gi poweraba geopolitics researchers kayana hairi adubu thar war thokpa asi hekta thokpa da possible kitang handana layesu hairi amuk yasinaba magi alliance talk pis saduna masisu oithokpa lai hairi masigi marak asida Pakistan USA dagi lebli amadi USA na su Pakistan gi damak lebli adubu India da USA na tariff 50% thamba asida India kayam yamna effect oibra oidabra haibasi bior singsu atopa source channel kaya amadigi taba phanglamlani haibasi thajai aduna India amadi USA war torokpagi possible laibra haibasi nainaduna mayam khaminasi India gi hauzik oiriba USA amadi India anisigi marakta thokliba asi suktha thajataba mawongda tholakibani aduna aikoina example ama lauraga yengsi First World War matamdagi Russia amadi USA ani asi mukhatnaduna lakli amana amabu challenge tawnaduna lakli masida USA amadi Russia karigumba amatagi war tawnar khitri adubu India amadi USA ani sigi relationship asidi hanadagi hauna aduna lakli adubu war tawba haibasi country adugi leader adugi makutta lai aduna India amadi USA war tawba haibasi kitangi oithokpa watkani karigumba tawnarabasu India gi damak Russia full support back ta lairakani haibasi USA na su khangli aroibada India gi hauzik oiriba full back support country khara khangminasi Russia Japan Saudi Arabia UAE Brazil amadi North Korea su India bu support tawrak pa haibasi masana tai maramdi Russia North Korea yamna relationship asi fazai masina Russia di India di hanadagi hauna leplaga laklibani adubu North Korea su India ki support ta lakpa haibasi oithokpa lei aduna ngasigi video asidi matang asida loisinjarage mayamgi apamba video adu comment section da thambiramo soidana semjarke loiba phau yengbibagi damak mayam haini ngai leitana thagachari